Phana afaba thabak tawrabasu amana ama chingthanaba amadi karem kathainabagi mami ama ngasigi Manipur khunai asida tarakliba ase semdokminaba changi haina Sagolban ACG MLA RK Imo na phongdokkhre wafam ase Mongsangai Telaiba Honeycomb Foundation School gi chahi gi award lanthokpagi thauramda mahakna phongdokkibani Mongsangai Boroi Makong Lampak ta pangthokiba thauram aduda athoiba mithungi warol piraduna MLA RK Imo na hai afaba khunai ama oiba ngamnanaba oja amadi mama mapa oibasingna Angang singda taksi khasi tambi hoba yamnamak mathau tarakle aikhoigi khunai asida taksi khasi yaudaba yamna karem kathai nabagi mawong ama uba phanglakli miyamgi mihut amana khunai gi afaba thabak ama tawrakpa matamda politics tawriba sing yauna aikhoi khudingmakna pukning thawgatpiba changi politics tawribani haiduna afaba khudingmak aranba lambida putoktuna ngang saklaba amadi karem kathai nabagi thabak chatharabadi ninghanaba pokhanba natana kanaba amata purakpa ngamloi haina mahakna phongdokhi mahakna makata na hai afaba khunai amadi afaba tunglamchat ama laknanaba ngasidagi hauraga pikliba angang singda thaksi khasi amadi thaugalon takpiba mathau tai Tungi yumbi oigadawriba mahairi sing ase ngalingaidagi makhong sombiduna afaba yumbi ama oinanaba hotnaminasi mahai sangda mahai masin tambiba khaknatana thaugalon amadi khunailon su mapungphana tambiyu haina mahakna makatana phongdokhi Lady Baku school management singa. Adagi loina na parents singa su yumdagi. Kamay tok na angang sing skip behavior sing si ako'y classroom da chatpada friends unabada oza loina bada aduga yumda su laiba matamda ahalaman singa taksi kasi yaun laiba madugi ethos sing se takpi tambi ba ujiki formative years de yahuba matam sida ni hayeng aphaba society amada ingalakba students singi ujik ako'y sum yeng matamda ako'y se koi society sida kariyam kan thaina bagi mawong loina laina bagi mawong ma yamna dum ubane ba afaba ma thabak tawrasu whether sports ki ogera adi film ki dunya ki ogera song ki ogera or even political circles sida oiraga su haiba any thabak sida koi se amaga maga singthana ba yam kaina thana da ba madom da leibse masi koi jikta ki takpi tambi bada how to respect our seniors how to respect each other Thauramatuda Sagolban ACG MLA RK Imo, Honeycomb Foundation Charitable Trust के Chairman M Anil Kumar, MU English Department के Retired Professor TH Ratan Kumar, Retired Deputy Inspector SRK Bhuvendro Amadi MU के R&D Cell के Director Professor CH Ibohalna Mathang Sitna Athoiba Mithung, Thauramapul Amadi Akhanaba Mithung Singh Oina Sarugyakhi, Thauramgi Sarugam Oina School Asi Oja Amadi Mahairui Singhi Tongan ba Cultural Thauram Sing Utpagaloinana School Asigi Khangatlaba Oja Amadi School Asigi Makok Mathang Taraklaba Mahairui Sing Amadi Sana Khonabagi Lamda Mana Lauraklaba Mahairui Singda Achamba Khudol Piduna Ikai Khumnabu Utki